ꯉꯁꯤꯁꯦ ꯃꯌꯥꯝꯅ ꯆꯥꯕꯤꯔꯣ ꯍꯥꯏꯕ ꯄꯥꯟꯒ ꯁꯒꯣꯜꯍꯋꯥꯏꯒ ꯊꯣꯡꯕ ꯁꯤꯗ ꯂꯩꯔꯦ. ꯑꯗꯣ ꯁꯤ ꯉꯥꯛꯇ ꯆꯥꯕ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯩꯅ ꯕꯣꯔꯥ ꯈꯔ ꯑꯃ ꯍꯧꯔꯦꯕꯀꯣ. ꯑꯗꯨꯒ ꯁꯤꯅ ꯊꯔꯣꯏ ꯊꯣꯡꯕ ꯃꯤꯅ ꯄꯤꯔꯛꯄꯅꯦ, ꯏꯃꯥꯕꯣꯛꯅ ꯄꯤꯔꯛꯄꯅꯦ. ꯏꯃꯥꯕꯣꯛ ꯊꯣꯡꯕ ꯍꯥꯏꯇꯥꯔꯦ, ꯑꯩꯅ ꯁꯨꯝ ꯆꯥꯅꯤꯡꯗꯅ ꯄꯨꯔꯛꯄꯅꯦꯕꯀꯣ. ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ. ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯍꯥꯟꯅ ꯊꯛꯀꯦꯀꯣ. ꯈꯨꯠꯁꯦ ꯈꯤꯇꯪ ꯀꯥꯕꯣꯛ, ꯈꯨꯠꯁꯦ ꯍꯥꯝꯗꯤ ꯍꯥꯝꯃꯕꯅꯦ ꯑꯗꯣ ꯀꯥꯕꯣꯛ ꯆꯣꯠꯍꯟꯒꯦ ꯅꯠꯇꯅ ꯅꯞꯁꯜꯂꯅꯤ. ꯑꯗꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯍꯥꯏꯕ, ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯣ ꯁꯒꯣꯜꯍꯋꯥꯏꯒ ꯄꯥꯟꯒ ꯊꯣꯡꯕꯗꯨꯅꯤꯀꯣ. ꯄꯥꯟ ꯃꯇꯨꯝꯗꯤ ꯐꯖꯅ ꯆꯥꯎꯔꯦ. ꯄꯥꯟ ꯃꯇꯨꯝ ꯑꯃ ꯍꯥꯞꯄꯛꯀꯦ. ꯍꯥꯎꯔꯅꯤ ꯁꯤꯗꯤ. ꯄꯥꯟ ꯃꯇꯨꯝꯁꯦ ꯑꯃ ꯍꯥꯞꯄꯛꯀꯦꯀꯣ. ꯕꯣꯔꯥ ꯑꯃꯒ ꯍꯥꯞꯀꯦ. ꯊꯔꯣꯏ ꯊꯣꯡꯕꯅꯦ. ꯀꯩꯅꯣ ꯇꯧꯕ, ꯏꯃꯥꯕꯣꯛꯀꯤ ꯊꯤꯜꯂꯛꯄꯅꯦ. ꯌꯥꯝ ꯊꯣꯡꯕ ꯅꯠꯇꯦ, ꯑꯩꯅ ꯈꯔ ꯆꯥꯅꯤꯡꯗꯅ ꯂꯧꯔꯛꯄꯅꯦꯀꯣ. Bora já. Rang có. Khó.
rồi sống rồi ăn tổng sao pan gì này terus bay doan rồi meyamgi request katani ko tadai bora jibudi aina tawlai thong dang sab nu ngai te na hapsan jam ni wa am sa khom ni de em chào chị lotion giờ mình na tăng sai cho lotion giờ cái video chỉ ngai vita cái đi like share subscribe tục sinh video mo rồi comment cho mong video mo comment video câu nghe để có comment mong video mo rồi cả mình thằng cái video là đi request game bom vài hai bây giờ itu tuh pura cái là cái jadi ngasih gini ini di kayaknya sih bye bye